World AIDS Day ki thorong ngasi Manipuri mafam kaya da state government yauna tongan balup sina sinduna pangsana pangthoknakre. Ing seni kontra fawi manungda Manipur HIV AIDS free over state ama ohenana bathabak paikali haina Chief Minister Okram Ibobina phongdokre. Amadi Tamilnadu Congress MLA Jamenu Pamai MLA oibadagi resign tawkre MPCC ki primary membership tagi su tokre. Kurumzari miyang tabiri sumutaram uksari mapung ba pausing Prithvi ki mafam atai da pangthok na bagong ngasi World AIDS Day ki thorop Manipuri mafam kaya da pangthok na kre mapung ba thorop Manipur State AIDS Control Society Max na sindra Hands Up for HIV Prevention haiba timda ahadba Manipur Rifles ki parade ground da pangthok kre tharamadu da Chief Minister Okram Ibobi Health Minister DK Korungthang MLA Y Surchandra MLA S Bira Yauna Civil amadi Police ki makok thombo official kya na saruya ke ba Health Minister DK Korungthang na HIV AIDS tingana ba honabada Manipur Sarkar khatana tana lamdam asida leriba miyam gi chawraba tawdang lei mamangda HIV AIDS na narba miyoi sumbu songna samnaba yadaba amagum inthokna leiramba adu ngasidi leitre Sarkar asina HIV AIDS ka mari leinaba program kaya paikhatuna ngasidi Integrated Counseling Testing Center nifuga taruk tongan ba PAC singda masigi khudong chaba panganduna thabak kaya paikali haike Civil society da leriba organization mayam nasu Church ta leriba church leader mayam singnasu asiguma khalonse aikoi people living with HIV masiga himinana ba kai nungsi sarana leminana bagi siguma khalonsi leminana bagdamakta masigi koi leidiriba civil organization sing aduga church ki misingasu achauba thodang ama love you aibasi ai appeal tawjabani Tungda mathau puning changna tawba MESK employees NGO taramapan amadi thoromasiga mari leinana pangthokriba tongan ba competition da mako matang tarba singda mana mathum piduna ikai khumnaba uthi Thank you so much Library and Information Best NGO Intervention TI into Churachandpur Best Biraksi Rural CY Surchan English ani kuntra fawi manungda Manipur HIV AIDS free over state ama oina na bataba paikali haina Chief Minister Okram Ibobina phongdokre wafamasi Max Sinduna first MRG parade ground da pangtokhiba World AIDS Day thoromda chief guest oina saru yaduna mana phongdokhibani Chief Minister Okram Ibobina Manipur asi HIV AIDS free state ama ohena na bagi panamda high school fawgi thakta HIV AIDS ki syllabus ama hapchina na sarkar asina thorang tawri Manipur da HIV AIDS nabagi chang hantaralabasu Bharat ki state ataiga yengnabadadi adum chang wangna ledi engna sani kuntra gi mamangda Manipur asri HIV AIDS free oiba state ama ohensi harabadi max khatana yaroi Manipur da leriba civil society NGO amadi mera paibi ima ibel sina mana ngamjaba lambida leina asina kunai asibu lakhat kadabadagi kannana bohonabada angamba thodang lawbiyo haibaga loinana state government na leina asidagi ngaktonaba thabak thorum kayasu pangtholi haina phungdokhi Immediately the state khuding Imphal East leriba sugumba special home se district khuding gi linkhatnanaba madugi tangai phadaba paisa kayano haidu thuna thagat piraga akoi government madu piraga masugumba special home se masi sanana ba tawsi haina ai masimaga ai suggestion tawjari aduga masagi 1 crore is one time grant haibse masi akoi masi masu ai proposal lu thuna pibiro masi thuna piraga current year gine next year gine kaine sahi amagi 1 crore sina one time grant sina yaraga di well and good natragasu 2017-19 gisu revised budget ta hapchalaga continuous program ama woinana ba kunsi current year gisdi 1 crore si ai commissioner kasu ai haijare
proposal to thuna pibiro masi one time grant 1 crore si pilga masi koi thengnamina bani hai thengnamina batabani hai si ai session tawjare. District AIDS Prevention and Control Unit Imphal is Sindhana World AIDS Day ki thorom porompata leba Chief Medical Officer ki complex sa pangtoke. Imphal is ki DC Geoffrey na numit asiga mari lena na miyam ki khongchet ama porompata leba Chief Medical Officer ki complex sa ki lamthake. Khongchet adu soibam lekai community hall da lamthungpam oike. Mapam adu da numit asiga mari lena na mipam amasu pangtoke. Mipam adu da Chief Medical Officer Dr. Indra, District Family Welfare Officer Imphal is Dr. Nilakanta, District Malaria Officer Imphal is Dr. Gozen Amadi, District TB Officer Imphal is Dr. Karong H. Komna Atoba Mitunan Singh Oike. Taromasiga Madilenana District AIDS Control Officer Imphal is Ningtauzam Romita Devi na Pundropada, Malemdagi HIV AIDS asi Marufugna Mutanaba Equipuna Hona Minaba Matau Tare Haike. District AIDS Prevention and Control Committee Imphal West na susinduna lamtel pataleba RD Wingi Multipurpose Hall da World AIDS Day ki thoram pangtoke. Taramadu da Imphal West ki DC Robert Catrimayum, Chief Medical Officer Dr. H. Kula, Family Health Worker Training School lamtel ki Principal K. Sunita Amadi, Imphal West ki District AIDS Control Officer Dr. S. Gopal na maroy bamiyoy singone saru yake. DC Robert na Stakeholders Singyaw na honabadagi dayna asi hanadagi di karamakai ngaltopangamle haike. World AIDS Day ki thorom MNP Plus amadi Bihant Partner na Sindhana MD Holder Pangtoke. Taramadu da MLA Chase Viswajit, Max ki Project Director Hungyo War Singh, State TV Officer Dr. Thangpa Sarto amadi Nakogi Project Specialist Aditya na chingba myoy kya na saruyake. Tarom mari lena na calendar amasu release tauke World AIDS Day ki tarom karigidamok pangtholibano haibagi matangda MNP Plus ki President Deepak Limapopam na wafam kaya phongdorali. Amaromda kada amasung Maitei Lemeron Sinai Sang anina Sindhana World AIDS Day ki tarom Manipur Press Club ta pangtokre. Taromadu da Indian Red Cross Society Manipur State Branch ki Secretary Dr. Y. Mohan, Kadagi President Advocate Yumnam Ratan Kumar Amadi Amjugi President Wangkhemcha Shyamjai na chingba myoy sing saruyake. Taromga mari lena na Wangkhemcha Shyamjai na Nisagi Ichaudagi Naha Singbu Kalhona Bohonabada Kadana Loriba Thaudang Thagatpa phungdoke. Y. Mohana Hauziti Eski lena ase Yumba Lambidagi Susandorak Labanina Luhongbagi Kuthi Yengbagi Mahuta Blood Test Tautokpana Chungani Haike. World AIDS Day ki thorom Tamenglong District Hospital da su pangtoke District AIDS Prevention and Control Committee Tamenglong na sinduna pangtoke ba thorom aduda Tamenglong PSC ki Jambo Gangmay na chungba masak na bamiyoy sing saruyake thorom ga mari lena na angang singi layo pa changdam na ba masu pangtoke. District AIDS Prevention and Control Committee Bisnupur na Lions Club of Kumbiga kusam na duna Kumbigi Ideal Academy da World AIDS Day ki thorom pangtoke. Taramadu da DC M. Hare Krishna yauna masakna bamiyoy kaya na saruyake. DC na laina asina piragliba chaiteng amadi masidagi ngakto na wafong kaya phungdoke. Yangkai ka humdoy Tamenglong Assembly Constituency ki Congress Party ki MLA Jamenglun Panmay Manipur Legislative Assembly ki member oibadagi tokcharage haina Assembly ki Speaker da J. Pisinkre. Loinana Manipur Pradesh Congress Party ki General Secretary ki Famdagi amadi Primary membership tagisu tokcharage haina President J. Pisinkre. Kari madam ki mahak MLA oibadagi amadi Congress ki member oibadagi toklibano haiba dudi mahakna pisinkiba chero sinda karimata pankide. Ningsingba yabadi hana Manipur State Congress Party ki tiketa Englisani tara nithoi da pangthokiba mikalda mai parlakiba Jamenglun Pamay Party asima ki atopa MLA mariga loinana Congress ta Englisani tara marigi April 3 da punsinkibani. ISTV News na tongan ba source sindagi phangba pawi matung inadi Jamenglun Pamay Naga People's Front NPF da yaurabi yai haidi. Mamang thagi kunipan da Manipur da leriba SBI ki branch office oriba Kanchipur amadi leimakong da customer singna akai atoi thon kiba tawro adubu yaning da phongdo tunangasi State Bank of India Officer Association Regional amadi State Bank of India any circle na sindana SBI Imphal mamang da candle thandana protest tawkre. Ngasi protest tawba aduda we condemn damage to the bank properties. We condemn attack against bankers amadi allowed us to work peacefully having a chumba slogan sing sizinake. Sathakiba protest aduga mari lenana SBI Staff Association and his circle ge Assistant General Secretary
H. Kesurjina Haukiba November Nipandagi Lupa Chamanga Chapi Amadi Lising Chapi Ariba Chatnaroi Havidagi Bangna Miamgi Seva Tonabonavada Banki employee Tarahundoi Secret Banki staff Singna Miamgi Damakari Todang Lodi Bagi Haba Sisu Kambiu Bank to Gadaga Miamgi Pesa Pangadabanate Pesa Pirakadabadi RBI Amadi government Nani Banki staff Singda Tainabiganu Haba Wafam Sing Fundoke Amaram Das State Bank of India Officers Association Ge Regional Secretary CS Lila Bantana Bank na Miam da Pesa Marang Kaina Panganbangam Drahadiba Si Pirakadaba Authority na Masing Suna Pirak Tabadagini Miam Gi demand Yang Laga Pirak Liba Karadu Punna Hingminava Yana Naba ration system da Bank na Ariba Pesa Sing Miam da Panganaba Hona Jabani Masida Miam na Bank staff Sing Bu Lana Lobiganu Haike Hangjadarba Ekhoigi Matakta Maran Siviraga Lungdum Tabiduna Ekhoigi Punsida Temsin Berkse Masigi Damakta Ekoi Nasi Ekoi Pulliba banking employees not only state banking Natana Atopa banking me Laktrasu Mogi Mosin Zeraga Miamda Ekoi di Yam Tamoy Sing the Tabuk Sujabane Ekoi the Ladyba Senpon Masina Pangiba Senpon Masina Miam the Seva Tobungam the Bagimaramde Ekoi the Pangiba Senpon Masina Pitpa Miam the demanding Hilapa Miam the Ekoi Resan Tauraga Haibidi Mayamdu Lishing could Mari Makpibangam Zidragasu, the Palishingani, Mari, Miam Pumamaku Yelaga, Ako Hingbagi Lambida, Ako Hivinasi Haibagi, Wakal on the Bang the Churches of Badum Batabak. Bank opportunities in the Abad, we condemn them as to bank for parties, we condemn. Nauria Pakanga Pakendragi BJP gi Mirep Oigani Haiduna Chongthoraliba State Councillor BJP Nauria Mandolgi S Subhachandrana Malongi Akoibada poster campaign Amadi House campaign Miam Galwina Nahudokre S Subhachandrana Nauria Pakanga Pakendra si Manipur da Lediba Kendra Sindagi Sotana Lady Hauzi Congress ki MLA Asina Karigumba Makalgi Chakot Tharangi Tabak Amata Paikatana Lady Haina Pen the Wapam Fondoke Committee on Civil Society Kangai Paki Anirak Shivamapo Kumon ki Taronga Mari Lenana ngasi Kuman Pakta Leba Youth Hostel that Lem the Dan Tobi Taromama Pangtokre Taramadu CCSK Amadi State Blood Cell NHM Rimska Kusam Naduna Pangtokivani Manipuri Tonga Tonga Bamafam the Leba CCSK ki Tomisina Lem the Dan Toke Taromasiga Mari Lenana CCSK ki General Secretary Jitendra Ningombana Habisi Mubeda Changdaba Yadaba Potsak Ama Oivana, Manipur Lediba Purupudimana, Igi Darkar Oirapada, Kara the Oirabasumating Pangnaba, Dan Tobi, Tormasi Pangtopani Haina, Fundoke. Blood Habisi, Lairaba, Inakunba, Jati, Bijati, Namanga Marueba, Hogi, Sangrabadaba, Karigo, Wasakamu Ovenina, Masigi, Haidiba, Blood Donation Kemasi, State Blood Cell, Hogi, NHM, Habitaraga, Aduga, Rims Department, Kusum Naraga. Blood donation came as a Sinjavan. Nupilal the Mid Asibo Humbudaga Taresuba Nupilal Observation Committee na Sinduna Handak Chahigi Oina December Gitang Taranito de Infagi Tau Ground More Amadi Jiribam the Pangtokani Haina Committee Asina Kangalali Amarum da Chahi Kudingi Pangtopogum December Gitaranito da State Level Nupilal Ninsing Lamjel Organizing Committee na Lamjel Pangtokani Lupa Pudong Bachahi Gamari Lenana Kanglup Ahum Tokna Pangtoko Lamjel Asidamiam Nasaru Yabu Haidi Center for Entrepreneurship and Skill Development School of Social Sciences Manipur University Amazon International Youth Fellowship South Korea Anina Kusam Naduna Mind Education Habiram that Nomogi Oba Seminar Ama Manipur University Gi Court Hall da Pangtokre Seminar Hodopagi from the University Asigi Vice Chancellor Professor Adaya Prasad Pandey School of Social Sciences Ki Dean Professor M. Lokendro Center for Entrepreneurship and Skill Development ki Director Professor C.S. Ibohal Meitei Amasung International Mind Education Institute South Korea ge Yung Wan Jeng na Maroiba Myoy Singwena Saruk Yake Wangang Kibasingna Mind Education Karino Masina Hogalaliba Mahirisingda Kari Kanaba Pigani Habagi Matangda Wafam Kaya Pongdona ke Professor Adaya Prasad Padena Hauzik Kam Tengna Chakolapagi Matungina Wakal Leinana Nabagi Changsu Asum Hengalagli Maramaduna Ngasisiliba Workshop Asina Laina Asidagi Karamakai Kuanbangam Haiba Taze Haina Pundoke. When he practices and he is on the full swing, there is a lot of load on him. That's why when the students practice,
a lot of load is there on his mind, and then it is the need of the day that we should practice this mind management. Oinam Kendrada Congress Mutatuna BJP gi MLA ama thamnana ba pandamda kaino thongkha gi oiba booth level committee semlaba matungda garang warip kaya lokre Kendra sida BJP gi MLA oinana ba thorang toriba hanagi minister oiramba Radha Kishore bu sawatpa miyamna lakadoriba taramata shiba assembly mikalda mapu BJP gi MLA oina thagatuna Kendra sibu chakotpa Kendra ama oinana ba bifam maduna warip lokre Akom lubna chan ba polam sing media gi thabak toriba miyoi singda ahoma mamalda phangankre akom luki office da pangthok ba toram aduga mari lenana lubasi secretary teleba mangangna blockade chathariba asina chan thanaba polam kaya mamal tangkhalagdiba asigi yenglaga media gi miyoi singda ahongba mamalda polam sing asi phanganbani athuba matamda economic blockade asigi warashin purapiu haiki tuna loisin binaba mana biwa amasung khoigi blockade tobiriba ichini sing nasu waraba Manipur ki praja sing chingmi tami singa sigi khanbiraga atuba matamda blockade asi loisan biu kariyumba blockade asina makha chataduna dum leiragadi makha ta bai koi ki ching khosawnaraba praja sing chingmi tami ichini singna counter blockade torpa taragadi masida khoigi awaba habadi Manipurda leminarba chingmi tami ichini sing asida henna awaba piba habado thokloi haningai leite Ngasi nungtul pung ama taba matamda Patsoi police station gi manung chanba Kumbong Bazar maya da sakhangdaba miyoi karana Tata Sumo ama mai tharamle Tata Sumo adugi registration number na MN1S4108 ni gari asi Imphal dagi Awangkul fawba passenger puraga lakpada sakhangdaba sing aduna khamlaga mai thakibani mai thabagi paw hek phangbaga Imphal West District Police ki commando yauna police team kaya mapam aduda changshinduna tear gas amadi mok bom kaptuna miyam adubu tankhai ke Tungda Manipur Fire Service ke kangbu laktuna mai tanbagi thabak chathake adubu gari adu mai na tumna chakre mafam aduda police ki bakok thongba sing laktuna pamda thodok thoktana ba section tharang lokhakre ngarang Dr. Adim Kamai Kauba Longmai PhD da medical officer oba Dr. Ama Imphal dagi none tamna lakpada Kumbong Bazar da miyoi kharana purakhibata natana masada yawba mobile handset amadi firo kharamulaure asigumba inhuman oiba thabak matungda amu hana chathabiganu haina all jaliarong ngasi none bazar da wakat mifam chathakre Wakan mifam aduda PSC adugi staff sing asa amadi Anganwadi waka kaya saruk yake. RIMS ki ICU manata bom thamlamba thawongbu yaningdaba phongdoktuna ngasi Teachers and Medical Officers Association, RIMS Nurses Association, Lamtelpat amadi Non-Teaching Employee Welfare Association na punna kusamnaduna wakan mifam chathakre. Medical Superintendent, Doctor, Nurse amadi Non-Teaching Staff sing saruk yake. OPD thingduna pangthokiba wakan mifam adugi matangda Professor A.D. Sarmana langi matamda fawba hospital haibasi khut thadaba mafamni hospital manungda bom thamjinba si tawbiganu haike doctor gi oina digi miyam praja gi oina so tawningdaba pot oibanina hariba potsi akoina yamna yaningdaba ama phongdokpagi kanjam lokjaraga koi maya doksan an matung tabde sumba hospital gi manung oiba kanoda Singsagi oiba positi yaring hei tawidana ko RIMS Nurses Association game held amana bomadu karigumba pokhairam labadi anaba miyoi sing yauna miyoi kaya ni simina nanglamgani asigumba thawong asi matungda tawbiganu haike amarom dangase yo pung 3:30 rom chapa matamda Sagoban Nepra Menja lekai deleba e Upananda Singha ge yumgi gate mayada sakangdaba singna bom mathamnamle Polythene cow amada yomduna thamlamba IED bomb adugi manungda splinter kaya su yarom ke Upananda hariba miyo asi Tiny Tot School da oja oiba miyo ni kanana karigidama bomb adu thamlamni banu haiba chapsaba khangba ngamji police ke bomb squad na asoi angam yaudana bomb adu lokthokre Mamangda pangthokiba election da Nambol Kendra gi manung chana leiba lema popomgi polling station 6 da rigging tauki haina BJP Nambol Mandol gi General Secretary AGTN Election Commission da che thakiba adu aranba wafam ni haina lema popam Gram Panchayat ki Upapradhan Asem Nawang na Singdorali
ngasi le mapopa mayai le kai da pangtok ba mifam amada nawangna mahangna miyoi kungi sahi saduna je tharamliba adu asaba sahini kendragi MLA da su maral siba wafam kaya yauri wafam asigi matangda Chief Election Commissioner amadi DC na DC da action lokha pinaba wakat kre polling station sing asigi miyamna CCTV camera amadi website sizina view haina mahangna haikiba adusu aranba wafam ni haiki DC da akoigi action lokha piu haiduna A Jiten Kauba General Secretary Administration BJP Nambon Madan Harib Miyo Sina Aikogi DC Office Mishnupurda Action Lokha piu haida che thakpadagi aikogi sunlaba wakal asi thangnarappadagi aikoina sumba hariba wakal asi tawkhiba leite harib landam sida aikoi landam sigi praja ama oina honorable MLA ga tana tingnaduna landam sigi praja gi ai phana phone jabani asumlaba praja da aikoi bulan sanona phonariba asumlaba party asigim thakta aikoi mailene bo thoitene action local haningi BJP ge active member Oiriba Nahapom Indrajit Assistant Protocol Officer Oina Hapkre Haina BJP Manipur Pradesh ke Protocol Officer K. Sarat Kumar na Cherol Thadorali. Kal ki abda Narendra Modi Haina Mingtuan ba India ke Prime Minister Narendra Modi ki maramde iba larik ama nauna semdolaba matungda BJP State Election Management Committee ki Chairman T.H. Chawbuna Phongkre larik asi J.S. Lystrom na ibani hairi. Committee of Civil Society Kanglaipak ke Anirak Shubamapo Kumon Thorong ngasi Khuman Lapak ta leba Youth Hostel da pangtokre Taromadu da committee ke advisor Arjun Chelaiba amadi Joy Jinga Khamna Jingba Miyoi Sing Sarya ke Joy Jinga Khamna Hauraliba Naha Singi Manungda Manipur Matau Karamna Oidakhibage haiba khangdaba masing hengalali masina maram oiduna aikoi masagi marakta khaibung tanaduna umkhatnaba thorali furup singna masa masagi wakhalon thadoknaduna amata oina leminanaba majority community oiriba maitei singna honari lamdamasida khunda minariba kanglup khuding maknasu wakhalon asi mang thaduna junction minarabadi manipurda nungsi janaba purapa ngamgani haike advisor Arjun Jelaibana CSSK na Manipurda thokliba thodo wathok asi loishinanaba achogo thodang yari nungsi janana hingminanabagi pauzal miyam yawananaba lanai lupsingi thodang chawi haike Saya tak CCSK member, yakai hukum ini ni yakai hukum tu midonya. Ado yakai hukum tu proses dah. Sigi tu boleh ni kaya ada kalau mah hingi tu ni. Ado aku CCSK member sini atma sindu kaya orang itu thona apa, kaya orang itu soalnya jago ni jenis. Saya ini jenis orang ni, mungkin itu sih kerana kita ni. Ado orang ni aku kalau wakal kalau pamjai proses. Even the number kind of amount of Chandel district Manung Chanba Kholmulenda RPF PLA na attack chathabadagi Assam Rifles personal kaya son khaba matungda village ke acting chief yauna Assam Rifles namiyoi manga pazing kre kumathoi suba Assam Rifles na laloba phaba ngamjaga khunja singda onnaibagi thawang chathakiba amadi bom leibra haiduna thian kiba thododu KSO General Headquarter na yaningdaba phungdorali Lubasina National Human Rights Commission da mafam aduda leriba Major Prasan ki mathakta action lokhatnaba wakat kre haina KSO General Headquarter ge General Secretary Saiboy Haukip na Cherol Thadorali Social Welfare Department ke sentang makhada piba Oles Pension More Block ki oina pangdaba chahi ama hele haina ahal oiraba Oles Pension ge card pipe singna ISTV News da pendaba phungdorali Emisani tara manga ge July tada More Police Station manungda Oles Pension ge sel yenba numita department ki mari lenaba singna pensioner singe anoba card semlaga pigani haina card khongwat kiba chahi ama helaba fawba sel su fangdre anoba card supirak se haina pendaba phundorli akoi moregi na PF su kari dino haina koi sakada wakachira haina koi tanne basina awana matame ahan nina tesu susu talaga aigonda katole jungi da laibar marta ini jimu phangaro jam ta haibu ne haina adubu hamada biang hangwai ne biang account da hapakan ne account no hange asire mu ni mani kai jo haibi ge mayam ji sakana ju jingen bidra mane
PMJDY के account hangdoktaba sigmising hangdokhananabagidamag SBI amasung UBI na khongthang kaya lokakre UBI na mamangdasu kem hangdonaba Imphal East Ukrul Tamenglong amadi Bisnupur district ta pangthoki SBI na Imphal West Thawbal Churachandpur Senapati amadi Chandel district ta kem pangthokre haina deputy level commissioner ito bana cherol thadoroli pawi manatana temba break amata Vinashya Coaching Center, the best and the only trusted coaching center in Imphal. Admission open. Revision course for SSLC exam start on 8 December. 11 foundation course for class 6 to 10 start on 22nd December. Our toppers are first position as Salija Anoli, second position as Linthoibi, third position Luhyang Angbom, 6th Nira, 21st Bameshwar. Hurry, limited seats. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Constipation problem kohan mangami. Itan tanba manung sadaba singusum kohan mangami. Nomada tumam daida lubu saba ising glass amada chamas amana traga anida thadaraga sizinabiyu. Cause defect. Pain relief ointment. Khwang naba, ok sikpa, tang sikpa, phung naba ni singbada sinaba yarba, lipsap gumna puthok saba ongja. Break matungda taram uksari. Wangkem Kendra ki banung chanba charang patagi icham khunau fawba kilometer marirom sangba intervillage rota nauna koila saba horoli basi quality control tawdre haiduna lamdam adongi miyam na ngasidagi makata na thabak shuba tingjinkhre. BJP Executive Member Obita Natana Mirep Oigani Hana Sem Sariba A Jadumani Amadi Miyamna Koila Sabagi Pibam Yangshinda Quality Control Toram Daba Thingna Rakibani Miyambo Apangbasi Tawangasi Yaning de Hana Jadumani na Fundorali Koila Tabajing Nomatamda Makoina Piriba instruction do follow to the Suramadi Yang Film Channel Kuna Papa Sapadagi Masi Rosamiam Hokuna Masi quality maintain to Sudagadi Masi Akusha Papuna Tingale Duga Masi on the way MLN names running have excited me. Zero balance account Hangliba Muisingi account Atopa Muisingi sent from Happy Ganu Haina Manipur Legal Services Authority Mia Makada Bisnupur Legal Services Authority Amadi Legal Services Authority Moirang Sinduna Hiramasi Matang da Miam da Awareness Piduna Mapam Kayada poster campaign Jathakre Moiragi Manung the Labor Bank Singi Mamang Amadi Manung da poster Kaya Teke Bank Singi manager Yauna Jathakiba campaign Aduda Ajoba Tadang Loriba Tiam Goro Biduna Marki accounta Atopagi Sel Tamjin Biganu Haiki Kaisantong Elangbom Lekai Young Progressive Athletic Club Amadi Elangbom Lekai Apambanupi Mera Paibi Lug Nagasi Funkiba Mipam Amana Lekai Asida non-Manipuri Sing Labada Hiram Karada Atimba Tangkre Elangbom Lekai Larimbi Lampakta Paumi Sing Unabamada YPAC Advisor Dr. Mayangbom Akhe Kumarna non-Manipuri Singna Lekai Asida Labor Tarabadi Masagi Saktak Che Yaroga Sinfami Matungina Matam Karagi Oina Labor Yagani Luinana Labor Matamda Club Amadi Mera Paibi Ayab Lauraga Legadabani Karigumba Makoina Palmdo Todo Sing the General Lava Amadi Toalak Labadi Kudakta Lekai Dagi Tantopaga Luinana Mari Lenaba Authority the Sinagani Lekai Asida Labor Mui Sinasu non-Manipuri Singda in Kolyon by Yaro have a Warep Sing Fundoraki. Other non-Manipuri Singna Hariba Magi Matam Karadang Lavasida Yana Lankela Mahaiba Patanunda Adi Mayana Yadava crime Singbatarok Lavadi Kudakta Mabu Lekai the Latenava Mari Lenaba Authority the Okana Sinava Hava Warep Sumasu Lazare Adi Amana non-Manipuri Singna Lekaida Akwigi Kanakana Gumana non-Manipuri Singda Lekaida Lariba Kanguna Ingonyon by Yaroi Hibasimaga Hariba Club Anisina Akwi resolution Logere. Imphal More Lambida Ngarang More Ragi Imphal Tamna Thoropa Maruti van AS24B0299 Asi Kuding Thavi the Leba Taranithu Suba Sam Rappers na check Tovada Ram Beer Amadi and Yadaba Polam Kaya Madagi Fare Hari Polam Singadu Bayang Imphal Dagi S Lukeshwar Kova
Mui asina Maruti van the Propani, Punna Mongondagi Farbo Polam Singadudi, Myanmagi Grand Master Whiskey Bottle, Jamago Humpunipan, Heineken beer bottle Kunmari, Daiblo beer bottle Kunmari Amadi, Lipodam bottle Chanigani Funi Hari, Pagalapa Polam Sing More the Labor Custom Officers in a crate. Amarom dangase yupung nipan kami kuntrarom chapamatam da Myanmarom dagi putorokpa Daiblo beer bottle chahum gatara matoi kudeng thabida leba Assam Rifles Post fare beer adu Stephen Koba Chandel dagi mue asina Maruti van registration number 01S2572 da putorokpa fabani hari Matam kuina phong balep luraba pauning call pauche ngasidagi evening newspaper oina putopa hokre pauche putopagi Manipur Press Club ta pangtokiba achamba thoram amada DIPR gi director Mega Chandra Kongbam Amjugi President Wakemcha Siamjai amadi hana President oramba AK Sanaton na chungba myoy sing sarwyake thoramadu da wangaladuna Mega Chandra Kongbam na Thaudo wathok kaya leptana tholiba lamdam asida nungthilgi matamda karamba thaudo tholibagi haibasi mipum khudimang na taningi Miyamgi apamba si thabak oina onthokna bohonabada nungthilgi pauche singna achoba thaudang lawi haike November gi tang kuntra da masana masabu chingmi lanobani haijaba miyoi kharana passenger service toriba diesel auto singda nongmada lupa yankai pigadabani haina selgi demand toropadagi ngasidagi moirangdagi torbung fawba cheliba diesel auto sing service tawba lepre hiramasiga mari lenana miyamgi mifamama pangthokre UNC President Amadi Information Secretary Thadora Kadavani Haina Naga People Union Imphal President M Ngaramina Cherol Thadorali Cherol Duda Lupa Chamanga Amadi Lising Chapi Chanahan Kidaba Asina Manipur Miam da Awache Teng Fangale Sarang Naba Fibum Asidagi Kananaba UNC Nasu Economic Blockade Hando Kadavani Haina Appeal Tawrali Taubal Hauka Kongan Bida Leba Blooming Girls Hostel da Lebi Class 12 Tamnibi Mahiri Nipan Ngarang Ayuk Hawaizar Chagempo Macharu Badagi Food Poisoning Tauduna Taubal District Hospital da Lekanakre Mahiri Singasi Taubal Wang Matabada Leba Fancy Aviram High Secondary School da Class 12 Tamduna School Gi Aroiba Parikya Thanabu Honoriba Mahiri Ngatani Hari Taudo Asiga Mari Lenana Food Safety Department na Tizinba Hobaga Loinana Atubu Matamda Samples Sing Lorba Matungda Based Tauduna and Yoba Tabak Lokana Batarang Tokre Hari. Hayeng Tang Anigi Ayupung Tarutagi Nutupung Ama Pawi Manungda Hana Token Pai Kivasina Tau Loranaba MS Jazz Gas Station Uripona Cherol Tadorli. Renana DDK Gina Pung Amagi Manungda Loranaba Kangalali. Matang Jahi Angan with the Pangtoko the Bataramata Suba State Assembly election that palmed the Todo Totaraba ECI Gipota Matungina. State Excise Department Amaya Kabachinjak Fagat Pagitabak Chatari, Masisu Yaripok Excise Station Gate Deputy Superintendent El Raghugi Mini Makada, Yaripok Tagi U Fagatre, Fagalaba using Adu Excise Commissioner Amadi Taubal Disigi Mamanga Maitaduna Mangalagani, Excise Department and Local Kontang Asida Miam Nasumating Pang Haina El Raguna Fundorali. Sayan Anduna Leba Manipur Police Constable Lobugi Wato Makachatari, Mamanga Innocent Tarahundu, the Logani Hana Pangtoba Changyang Sanaroi Haina, Government and Lautoka Bamatunda Chahi Asidat Nona Amok Constable Lona Bapangtoba Changyang Adu Innocent Tarahundu Kanguna, Changyang for Lautok Tanaba, Manipur High Court candidate Kunna petitioner Oiduna Kesama file Taukre Hari. Amar of the All Manipur DPC completed candidate of Police Constable Man. Innocent Tarahumdana board ki members singi matakta and yoeba action local lagani haina Gerald Thadorali. MSU Imphal West District Committee ki makada MSU Malom Udlo branch sinduna ngasidagi Boshem na lauba SSLC examination da saru yagadaba mahiroi singi dabak numit nipu mangani gi oiba free revision coaching class ama Nambol High Secondary School da hodokre coaching class asida mahiroi yangkai hemana saru yake MSUna Mahiroi Kunagi Damakta Angamba Takta Yafatarang Sing Pakakigani Hari. Literature Festival Yawalapa Bangladesh ke Delegate Singh Manipur Sahitya Parisana Taram Okre Parishad Asigi Auditorium da Delegate Singh Opagi Thoram Aduda Manipur Sahitya Parisad ke President Professor Tradingsam Tombi Naro Sahitya Premi Samiti Writers Forum Amadi Manipuri Literary Society na Sinba Sansthan Singhi Luchingba Kaya Susar Yake Bangladesh ke delegate singna achamba khudol pot Bangladesh ke delegate singda achamba khudol pot pidna ikai kumnaba utke
Amaramda Patriotic Writers Forum Manipurna Bangladesh ke delegates sing adu hayang Imphal thadolagani haina cherol thadorali cherol aduda mioi 13 na saba Bangladesh ke delegates sing aduna Imphal da leringai matamda pangtholamba thabak thorom amadi Sangai Festival yaukibana chungbagi matangda su wafam kaya thamlagli Kairao Kendra da BJP ki candidate oigani hariba Alas Nasaruddin alias Boboy ki polling station 6/23 Kairao Makting Melekai Bigi Boot Level Committee ngarang sembagaloina na Alhazpu Mikalda Sawat Pahay na Yanakre. Houses Tatariba Economic Block Amadi demonetization na Manipur gi miyam da kamting na awaba pibita na tanacha na thangna polam ninthina pangbangamdre. People Masida Manipur Governor na Chief Minister Amadi Mari Lenabasin Kaudura Macha Masusing Awaba Tenariba Asikwana na Bahona Haningi Haina Kochim Social Reformers Task Force Kozeng Lekana Cherol Tadroli. In Far West District Level Media Certification and Monitoring Committee Semkre DIPRG Retired Joint Director L. Balkrishna Sarma Committee Asigi Member Kankibagalwinana DDK Infagi Program Executive Elangbam Assistant Ra DIPRG Information Assistant Kishan Longjam Mathangsina Member Amasung Member Secretary Oina Khankre Haina District Election Officer Su Oriba DC Imphal West Robert Ketrimayum na Khanganche Thadorali Hianglam Kendra da BJP ki mirep Oina Basem Sariba Dr. Y Radeshyam Sawatpagi Mipamama Segmaizin Kuno da Pangthokre Haidi Hauzik Sanabagi Pau Masih sana bagi pauda. Madhya Pradesh ke Saga ge Palkangarh da chasari bachahi taramari makhagi nupi macha ge football masana ge National School Games ke final da Manipur ga Chandigarh ga sanaragani. Ngasi sana ke semi final match da Manipur na Chhattisgarh bu goal manga sino da maiti bapiduna final changkibani. Manipur gi goal singadu ninglei lemna goal ani chanki atopa goal ahum aduna Priyanka amadi Promila na chankibani. Hayang ayupung nipan tabada Game Main Stadium da aruba match sanaragani. Hayang dagi hagodar bachahi taratare makhagi football masanagi humfunitoi suba National School Games ke ayupung nipan tabda Kumanapak Main Stadium da Jharkhand amadi Chhattisgarh ayupung mapan gamini kuntra chapamatamda Delhi amadi Gujarat ka sanagani. Practice field da Orissa amadi Telangana ahanba match oina sanagani. Ani suba match da West Bengal amadi Karnataka ka sanagani. Artificial turf ground da ahanba match oina Maharashtra amadi Vidyavati ani suba match da Bihar amadi Tamil Nadu na sanagani. Makhataba sanabagi pau boyai ningthauzamdagi phumigani. Manipur State yauna punna state kunna saruk yaduna hayengdagi Kumalampak Sports Complex ki main stadium da pangthokadoriba sahi 33 makhagi nipi masagi football masanagi humfunithoi suba National School Games mai pangna pangthokpa ngamnaba Manipur da leriba praja section khudimangna mating pangbiu haina Youth Affairs and Sports Department ki Joint Director KS Pramodana appeal tawrli ngasi network asiga akhanana unabada mahangna makha taraduna hauji state tramanga Bihar CBSC Chhattisgarh Delhi Haryana Jharkhand Karnataka Maharashtra Manipur Odisha Tamil Nadu Telangana Tripura Vidya Bharati amadi West Bengal tungduna leire lambi da leriba Andhra Pradesh Chandigarh Gujarat Madhya Pradesh amadi Punjab soidana yorokani haibagi thajaba leire Federation na Manipur gi nupi gi football masana gi performance yenglaga sahi sigi humpunitoi suba National School Games asi Manipur da pirakpani Games asi mai pangna pangthoknaba Manipur da leriba praja section khudik mapal gi state singda ayek apan pibidana ba amadi ban blockade tobiganu haiba wafam sing phongdokhi Haudopaki Thoramda, Manipur Sarkar gi consultant Dr. R.K. Nimai, Manipur Sarkar gi Youth Affairs and Sports Department gi Director Dr. Harmit Singh Pahuja, School Games Federation of India gi Observer Dr. Anil Basis, Manipur Olympic Association gi Vice President Dr. G.A. Ibu Bisak Sharmana Thoram Mapusing Oigani. May gi 2016 gi May gi adwaida akoi SFI da meeting tawma tamda akoi official ani jasaraga hariba discipline akoi nupi football si Manipur yam phajana sanajaba amadi nupi football yamna pamjana yokhatsariba adugumba akoi Manipur gi praja singsigi akoina amuka hena tungda future da asauba akoi mai pakwa amagi pandamda akoina logjarakpani hariba SFI gi makhada akoi Manipur da nupi gi football si akoina sinjal lanjari bisi
तसेंगना पैसा की प्रॉब्लम अदि तोंगान बा प्रॉब्लम मयाम अमगी मरक्सिदा अखोगी तसेंगना मणिपुर की प्रजासिंग अमदी अखोगी इंखललिबा सानरोइसिंगसिबु योखतनिंगबगी अदुवा पांतमदा अखोइना सिंजबनी अदना मसिगी मनुंगसिदा अखोगी सिविल ऑर्गेनाइजेशन सिंग मरुओइना कोई क्लब एसोसिएशन सिंग अमदी मसिगा इरोइना चामिनबा अदुमा मयाम अगी नुक्सिजबा इचिलनाउ सिंगना सोइदना कोई मतेंग पांगबिरकनी अमदी बन ब्लॉकेट सिना सिंगबा कयासे कोई तविदनबा डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट्स अमदी आई सामक्तिगी माइकेदेगी आई मियामदा अपील तौजरी कांग सिंजमई कांकुन सिंदुना सिंजमई नमरापम मांडोप कम कम्युनिटी हॉल दा कांकुट तरानी थोइना ग्रुप मरी थोकना खाइदोक्तुना था सिगी टांग कुंदगी चथरिबा सही यांखई अमदी हुंफु मथकी केंद्र वाइस कांग टूर्नामेंट की ngasi सानखिबा मैच दा कोंथौजम केंद्र कांकुटना सिंजमई केंद्र कांकुट टीम ए बु पांजिल 39 कापतुना माइथिबा पीखरे हयेंग खुंद्राकपम केंद्र कांकुट अमदी वांगोई केंद्र कांकुट का सानगनी क्रिकेट अहानबा YWC ट्रॉफी क्रिकेट टूर्नामेंट की ngasi सानखिबा मैच दा डेविड 11 सगोलबन्ना ईगल आई खेत्रीगावबु रन 65 दा माइथिबा पीखरे डेविड 11 सगोलबन्ना टॉस ngamduna अहानबा बैटिंग तौबदा ओवर 13 दा विकेट 3 तुरगा रन 119 लौखि मसिगी पाखुमदा अनिसुबा बैटिंग तौखिबा ईगल आई खेत्रीगावना ओवर 13 गा बॉल 3 दा विकेट लोइना तुरगा रन 93 खक लौदुना मैच असि माइथिखिबने ngasi सानखिबा मैच असिदा डेविड 11 सगोलबंगी सानरोय जेनियसना विकेट 5 अमदी हैट्रिक लौदुना मैन ऑफ द मैच ताखरे हयेंग अयुक पुंग 4 ताबदा अहानबा मैच ओइना युम्बु सरसी लंगथवाल अमदी PYC कुनुंग ममांगा सानगनी अनिसुबा मैच नुंथिल पुंग 12 मखाई ताबदा IAS यारिपोक अमदी PS सिंगमईगा सानगनी थागतरी बोयाई हौजिंग असि नोमुगेरबा एंगासागी पावमु फुंबिगनी ngasi oikiba aing asagi pauda ICAR lampel patagi phangba paugi matung ina ngasi gi khwaidagi sakiba degree celsius 13.2 khwaidagi ingba degree celsius 9.5 nungshita yawba ising manilgi sang ayukta sada 35 nungthilda sada 59 oiki ngasi nong sukide maruba pausing amuka hana World AIDS Day ki thorong masi Manipur ki mafum kaya da state government yauna tongan da lutsing na sinna park sana pangsong na grey Initially kunta pawi manungda Manipur HIV/AIDS free over state ama oihanana bathabok paikali haina Chief Minister Okram Ibobina phondokre amadi Tamenglong ki Congress MLA Jamhenlong Pamai MLA oibedagi resign tawkre MPCC ki primary membership tagi su tokre आज टीवी ने पीछे पाव मतान से सिंजरी में इंटरव्यू से वो मुकाना सुनजरी